SAGOLBAND Tera Sapam Leirak LEIBA Dr. MOIRANGTHEM RATAN gi yumda ngarang NUMIDANG PUNG 9:10 TABA ADUWAIDA SHAK-KHANGDABA singna NONGMEI round KHARA KAPSHILLAMBA gi THOUONG adu YANINGDABA PHONGDOKTUNA ngasi Juvenile Club Amasung Tera Sapam Leirak Apunba Meira Paibi Anina Shinduna Wakat Meepham Chathakhre ngasi Tera Sapam Leirak LEIBA Juvenile Club ki sanglenda Chathakiba Wakat Meepham aduda saruk yakibi Tera Sapam Leirak Apunba Meira Paibi gi Secretary Khuraijam Thasana hai miyamgi punsi kanduna kathokpa amaga loinana honariba doctor amagi yumda nongmei kapsinduna aki akhang thokhalamba asi lekai asigi miyamna akan mamongda condemn tawi hojik manipur da thokliba lan asina maram oiraga lamdam asigi miyam asi pukning wakhal leitana leinadriba matamni wakhal tanadaba kaya leirabasu pumnamak wari sanaraga warishin purapa yaba ngaktani maram aduna asigumba thaudok asi matungda amuk hanna thokhanbiganu hainasu mahakna makhatana phongdokhe Doctor ama oina leipaki seba tawjariba adugumba tumba saba matam khangdana yamna wana miyamgi damakta thawai puduna satliba miyoibigi punsi kaliba adugumba doctor amada asigumlaba miyoibena khangba ngamoidaba awaba saitheng piba haibase aikhoi punamangna yajaningde aduna karigumba makhoi manungda koigi kari hojikalgi isasingi karigumba dimal oiro ama oiro madu ekoi punamak haibadi tanaraga tiknaraga ekoi tawminagadawani mina puba thangba ngamoidaba thabaksu isasingna tawbada ekoi nungaite maramdi lamdamsida leiba adungwa manipurgi lamaida khundariba isa ina ngatani ipa isa ngatani aduna khandabire haire haga ekoi punamona khandaraga telephone gi jukni telephone da ningthi jana wari sanaraga yanaba ma solution puduna athubu matamda warisal purok paibasina khwaidagi afaba oiganena aina ngasigi media gi thongda haijari